wari sanabada yanaba purakidre oza sing thabak lepagi khongjang August 2 phauba makha tana chatharagani contract ki tolop lauroi regular gi tolop pigadabani malem nganbi ratan thiam laikidabada modina awaba phongdoktaba Manipur bu ikaiba pibani Congress Kuki sing the posay supply tawramba thengnarabadi penalty oina lupa lising yankai fine thiangani NTN saksa gi haibagi wahauda Bihar da laiba Gaya gi Nupa Amana Mamou Nupigi Mamit Kotkhre Italy gi highway da plane Kaibagi Thoudok Amada Meeoi ani Sikhre Nongju mifam mangani senba numitasu sarang naba thoktuna house animak absorb tawki opposition gi MP singna SIR gi play card sing dustbin da thadakhre IDP singna kauna gi pothok sabagi training loisinkhre police headquarter amadi Ras Bhavan mamang phauduna sauraba ujau kaya purakpa leptri police department na una usinnadrabra High Court of Manipur gi prosecutor hapkiba adu satna handanaba court na right apin tauduna challenge tawkhre Thailand Cambodia war da sikiba kuntraga nithoi sure UN na mifam pangthokli Surachanpuragi Kuki village volunteer ani accident da ngasi Sikhre numit nipani indefinite ban FNCC Kuki sing chatpa changba yahaloi haiduna Kuki gi mayokta Phuthin Naga community na hokiba indefinite ban gi numit nipani sure